खुरुमजरे ISTV पाव मियंग ताबीरबा सिंगुतराम नोकचरे हुजिमरोय पाव तोम्बिसना हाई स्कूल दगी मीगी सरू सयांग फंखिबा CBI ना असेंग पुथोकपा ngamgani थाजदे हाइना सीनियर पॉलिटिशियन ओक्रम जोइना फोंदुखरे मोइरांगी गांखलवाइदा बॉम्ब पोखाइबदा मिय अमा सोखले अमदे Manipur State Power Company Limited na may pibagi thabag kumang chauksile hare power station kayasu sangaga daure hauze mapung bapaw Tombisna High School dagi migi saru sayang phangkhiba CBI na asengba puthokpa ngamgani thajade haina senior politician Okram Joina phongdokle Mamang sahigi December 15 da kaithel sanana bagi lebak tawthokpada Tombisna High School compound dagi phangkhiba miyoi nipan gi saru sayang singi matangda CBI na asengba puthokna ba konaribase puthokpa ngamgani thajade Maning makha tamba body natraga committee amana ningthina thijinba changi haina senior politician O Joina kawada leiba ma ki yumda pangthokiba paw ki mifam amada mang makha taraduna Manipur da ing solising mga samapal marfugi September thadagi upspa thamkibadagi sifagi ahen bat hong kaya chathaba horke matamdudagi ngasi fawbada record oina phangbada miyoi kungi mathakta mangkhe ngasi fawba mangkiba sing thiba phangdana leiribane Record laitaba mi mangkibagi pausu laitaba nate insolising mga samapal marfudra mga marfudra taruki matam sida mi mangkibagi thaudok toina thoke asigumba thaudok kayagi marakta handak Tombisna High School dagi phangkiba saru sing aduna Manipur gi miyamda hena chingnaba pokale mak masamagsu chingnaba poi mafam sida BSF CRPF commando yauna security force kaya laikhibane mangkhraga thiba khangdana lairiba kayagi saru oiramloi haibangamde Government na warip lawduna CBI da thizil hannaba honaribasina miyamna chingnaribasi kokhan bangamloi chumna thijinbana chingnaribasi kokhan ba ngamgani thajade wafam si taraibanate sarkar na pungning sangna matam chana asengba puthokna ba honaba changi haike miyam prajana singnai ayu singnai madu security gi kangbu gi egoi gi thabak tagi lei dawa sigiba mayam gi saru sarang oiram ya ba ayu singnai Adogadi Huzik Prajagi Magay the Singnaba, Lady Ba, Miam the Singnaba Lady Ba, Angon the Singnaba Lady Ba, Miam the Lady Sing. Masik own vibes here. CBI Simnagi investigation do Adunadi Yaroya. Own Bangamu, CBI Picadry investigation do Maduna. Miam the Singnariba, so Miam putting the Lady Ba. On bangam gani thajade on bangam adorgadi ai koi CBI gi investigation do maduna pibe yaba putopo yaba mari makhong piragasu in addition to the primary investigation and the report of the CBI awang buthaki maning makha tamba inquiry committee nadari inquiry body amana yana mayak chengna inquiry to O Joina makha taraduna matamamada army na mi phakhiba thadokna ba haibada high court ki order fawba indabadagi governor fawba yongnaraba kanda thadokpa leikre state asida wathok kaya lei adubu wathok sing asigi manungda miyoibagi hingbagi hak mapung phana phangba haibasisu maruoiba singi manungda amane State amadi central government su pungning sangba mathautai CBI na thigat kadawriba asigi mathakta maning makha tamba body amana thigalabadi miyamna chingnariba asi kharadi kokhanba ngamgani haike Tombisna school da phangiba saru aduga saru asina ekoi miyam da hangiba wahang ase this is one of the most serious issues relating to the right to live. Miyoiba kunaiga leba miyoiba na. Mahang na hek ngamlinge hingjaba have a right to live. This is a supreme right. Moirang police station ki manung chanba Moirang ngang khalawai petrol pump mayagi lambida ngasinung silpung anirom taba matamda IED ni chingna ba bom ani thangna na pokhai kre thaudo du da uripok tagi yumnam ranjan kauba mi ama sokle Reliance company gi bolero gari amada official amaga loina na mahang gari adu thauduna lakpada bom pokhai rakpada sokhibane
Kanana karigidamak bom adu pokai halabnibano haiba chap chab khangmangamdre soglaba ranjan gi phibam ka hena kudong thiningai oidre hare thodok thopamda Bisnupur police ki kangbu singna yengsin khibaga loinana thijin humjin bagi thabak chathakre Electricity Department Hairambadagi Mamang Sahi ing Solusingani Taramarigi February gi tang amada corporation onduna officially oina ing Solusingani Taramarigi April tang amadagi company anina thabak haurakliba asigi company anigi manungda ama oiriba Manipur State Power Company Limited MSPCL miyamda mai pibagi thabak hanadagi kahena khumang sauksili hare hiram sida reporter ma Chief Minister Okrami Bobegi meeting Makada Manipur State Power Corporation Limited ki Managing Director N Saradna achauba thodang lauduna maki official kya galoinana kanna thabak paikhalakpadagi hauzik miyam da mai pibagi thabakta kumang sauksile hari MSPCL ki official madagi phangba pau gi matungina corporation on ki bachahi ama mapung phadringaida MSPCL company asina power station mari sanga khre tha manga gi manungda loisna ba pandamda power station namasu saba hokre Satkiba chahi lisingani sumna tara marida saba loiraduna Jingarel Mantri Pukri amadi Jennings Complex ta power station 33/11 kV substation amamam saba loiduna Chief Minister Okrami Bobina sangaduna miyamda mai piba hokre hari amaromna chatkiba chahi lisingani sumna tara marigi December gi tang kungama panda 33/11 kV substation amasu Segmai Jinda saba loiduna Chief Minister Okrami Bobina sangakre numit aduda sugunuda 33/11 kV substation ama jatra hunkibaga loinana substation adugi sabagi thabak paikhalakle hari Mathau tauba haukraba power station mari asina mai pirakpagi chang wangkhalakpana miyamda mai pibada hanadagi hena fajana mai phanganba ngamle haina official asina makhata na phungdoragli Amaromda power sina makhata raduna thenglabada tha ama nigi manungda tongan ba mafamda power station mangasu sangaduna thabak hauragani hari power substation singadudi 25 MVA oiba 100/32 kV substation Chandel amadi hundungda saba loiragani Chakpi Karong Ukrul Kunjau amadi Oinamlongda 33/11 kV substation ohumsu saba loiragani hari Ningthaukhong amadi Yaingam Pokpida 20 MVA gi transformer amamamsu hapchile hari Lupa crore kya changna paikhalgiba project sing asi loisinduna mai pakna thabak horabadi miyamda mai pibagi thabak asi hena khumang chauksina sangsin bangam lagani Masina hojik miyam da mai phangaliba asidagi hena phangan bangam lagani Manipur Sarkar na miyam da mai ningthina phanganna ba thamliba pandamadu soidani yobangam lagani hari Amarom da pawsina makataraduna Silchardagi Imphal fawa tinglakliba 400 kV gi line asi ayamba loisilakle asoyangam thoktrabadi thenglabada lagliba February gi ahanba chewolda tingba loiragani hari line asi tingba loirabadi nan makai mapandagi mai lobada 100 kV dagi hena loba yaramdaba adugi awaba adu mapung fana kokpangam lagani state asigi darkar laiba maigi chang adu mapalamdagi pusilakpada awaba leiraroi company sing asina paikhalakliba mai pibagi thabak asi kumang chausin hange hairabadi praja singi chawrba mateng lei haina pausna makhatari ISTV news gidamak paudamjari Sunil Kumar ISTV news Imphal Manipur State Power Distribution Company Limited Jiribam Division na January 12 dagi ngasi fawba Gulathon Babupara Kalinagar amadi Islamabad ki area da revenue drive chathabada lupa lakh marirom khongat le hari Division asigi Assistant Manager MD Ali Ahmad na miyam da wakal tahanduna niyom chumna mai thanba amadi matam chana bill tidokna bagi padam da drive asi makhata na sathagi gani hari Manipur State Power Distribution Company Limited na hauzik AB cable tinglaga consumer singda mai pibagi thabak chathariba asida consumers connection taunabagi damak consumer singna company asigi miyoy singda paisa pibiganu haina MSPDCL gi IED3 gi Deputy General Manager TS Jibon Kumar Singhana thadorok pachorol amana khangalakli Jerol asina makha taraduna company asina connection tawbagi thabak asi lemna pangtokani meter panba amasung activation tawba lakpadasu paisa pibiganu haina consumer singda khangalakli Mitoki makutta takiga dauraba jiribam kalhaunaba akhanaba ain semba mathau tare hiram sida reporter ma ISTV News na phangwa pawi matungina Imphal East District ki manung chanba Jiribam Sub Division Yelongi singdagi mitok na mising henkre
ꯏꯪ 2013ꯗ ꯐꯣꯡꯈꯤꯕ electoral roll ꯒꯤ ꯃꯇꯨꯡꯏꯟꯅ subdivision ꯑꯁꯤꯗ ꯂꯩꯕ ꯑꯄꯨꯟꯕ ꯃꯤꯁꯤꯡ 59,952ꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯃꯤꯇꯩ ꯃꯁꯤꯡ ꯑꯁꯤ 18,949 ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯃꯩꯇꯩ ꯄꯥꯉꯜ ꯃꯁꯤꯡꯅ 1,005 ꯂꯩꯔꯤ ꯑꯗꯨꯒ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯆꯤꯡꯃꯤꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯁꯤꯡꯅ 2,915ꯅꯤ subdivision ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯇꯣꯞ ꯃꯁꯤꯡꯅ ꯕꯦꯡꯒꯣꯂꯤ ꯃꯁꯤꯡ 5,112 Manipuri khangdaba Muslim masing 6,638 amadi Bishnupia Manipuri masingna 5,413 ne Missing sing ase tinjinna yangbada yelomi singi apunma masingna 13,995 oibada mitoki masingna 13,995 oiri Matamada Maite singi lamni hainaramba lamdam masigi maruoiba kaithel oiriba Babupara amadi Kalinagarna singbada mitop mising yamna leiba ubuna mafam asi hek yengbada Manipur gi lamla natraga mitop ki lamla haibada chamanoba phawre mafam asigi maruoiba sendal lambi amadi miyamgi myuching phawba yelomi na tabasingna oiba thengnari Pibam asida yenglabadi noma natraga noma jiribandagi amata ngairaba miyamgi mihut mitopna orakpada ngakningai oiroidori Lamdam asigi mahusagi phibam kanjanaba amadi Manipuri puwariga sagonaраklaba lam ase kanjanaba akhanaba ain sema amadi Manipur government ahenma miyang chama mathau tarakle akoina kamai daudna kari section gadawge hai targadi border corridor number 1 ziri gi corridor amadi Myanmar gi corridor number 2 ani sidai sida noma kang ne hengalaiba mi masing swamping ori bisi akoi section bayam matau tai Hauzik akoina uriba jiri ba maina haibasi masi jiri gi kayat yenguragbadi pura matai tawa khongba ni haina lawba tai masi border ni sidagi di turen si lalaga asamadum oigrabani aduga asengba jiri mapung di manung changjanlaga akoigi Islamabad kaina lairiba adagi Begra kaina lairiba sidadi mapung oina akoi Manipuri yalhomi si kya udrabra na khanjare masi yam pakhaninga oi hauzik jiri ba amsida tongan ba political party kharagi president di atop lamgi mina bo oiba yaure yamna ngasi akoina Manipur yamna pakhat kadabadi nomuna taga nomasi nomadi jiri gi sidagi Manipuri nataba yalhomi nataba atopa mi ama karigumba elected member oina karoi haibagi hainingai leite hauzik uribsida Naro namitop changma thingnaba jiri thongda foreigner check post ama hangna thau paikhali mafam asida gari da changlakpa mitop sing check tawjarabasu makhongna changlakpa amadi isingna changlakpa miyoi singdi thingnaba honabagi mami tahodri Manipur police na lokhaliba sexual thawrang sing asisu kadai phawba thamoi singna paikhalibagi haibasisu wahang kaya hangningai ori jiribamda mitop masing khwaidagi yamna hengat khibasu political leader singi khudongchaba phangnabani haina longnabana miyamgi luchingba singsu akhuba miyangdagi lapthokpa matam oire haibasisu maikai kayadagi phongnoknarakpa wafamni Manipur pumba inner line permit chatnaba ngamdrabsu especially very affected zone oriba very sensitive zone oriba jiriba amadi morena chingbadi inner line permit si khudakta yamna akan momong implement tawa darkar oi ngasi akoina leijariba thong sidai sida ngakleita chathok chasin tawriba mi mayam si ubiribsini masi thoidona akoi sidai sida identity card yengbagi phibam akoi ujade aduga khwaidagi hena luribisi ngasi uriba turin sigi wangmadagi mapandagi Assam amadi tongan mafam phaujalaga sidai sida politician sing vote bank khata khanba mayam sing sina nongalaga magi settlement magi settle tawbagi yum si laire haibagi identity card piraga masi permanent resident ama ohliba ngasi 26,000 euro madagi 17,000 euro iba si akoi Manipur miyam na punnami paimi na daba yaro Khurapam nawgaloina na paudamjari bathiam ranjan jiribam infalis Muhammad Firoz alias Amu Chai Kuntramanga apokpa laikhidraba Muhammad Nuruddin Lilong Mayai Lekai dagi Minuthong Telipati da laiba miyoi asibu satkiba tang 15 gi numidang wairamda Khangabok Market Complex da miyoi kharana hatlaga hundoklamma thongbu Muslim Council Manipur na yaningde athuba matamda Manipur sarkarna misi asiki matangda langla langjen puthokadabani haina dabi tawre Road Safety Week kamari lainana ngasi Manipur Sarkar ge Department of Transport na sinduna lambi da chatpada section gadaba paujel puba cycle rally ama Imphal ge manung da chatkre Manipur Cycle Club ka kusabnaduna Imphal ge Transport ke office dagi department asige Director M Luikhamna official singa loina duna lamthake Imphal ge mafam singda koina chaluraba matungda samu makhongda thonglaba matungda lambi chatpa singda paujel pike Cycle rally asige mangoina na Director M Luikhamna
handaki theme oiriba safety is not just a slogan, it's a way of life hairiba si artha yamna chele lambi da chatpada ain ngakna amasung niyom chumna chatlabadi khudong thiba kaya dagi ngakthokpa ngamgani haike road safety have city collective initiative ama changi cooperation ama changi isana isagi hakta khalati adudi lanjagni shoini ado isana mayam gi asi chawkhnabagi pot amane pot sakne na lowradi ai mamang thabadi yam nuai na thagni ana ai thamdan Sayol Thorama Sigi Sarukama Oina, Mahiroi Singi Oiba, Quiz Amasung Essay Sangdam Nabamasu, Johnston Higher Secondary School, the Pangtoke. Essay Gikangupta Tongan Ba School Gim Mahiroi Sing Sarugyake. Quiz Gida Kangalaba School Nipan Gim Mahiroi Sing Na Sangdam Nake. Transport Ki, Deputy Director A. Singlen Kombana, Mahiroi Sing Na Lambizat Pada, Ngak Nasat Kadabat Niom Kangan Bagal Luinana, Makuina Kunai Asida Tamzaninga Oiba, Kudam Pina Bagi Pandamda, Sangdam Nabasi Pangtokani Haike. Tera Thangapat Mapal Makale Kaida Laiba Manipur Drivers Trainee School Gi Trainee Amasung Staff Singna Safety Week Asiga Mari Lainaba Pauzel Puba Rally Amasat Kre Rally Asi Tera Thangapat Mapal Dagi Hauraga Imphal Gi Akoibada Chatlaba Matungda Samu Makongda Miyamda Pauzel Pibagi Thoram Pangthoke Rally Asi da Punna Mio Yankai Henbana Sarukya Ke All India Trade Union Congress Manipur Gi Imphal East District Committee Semkre Irawat Bhavanda Pangthokiba Thoramasida Sinmi Singi Khwaidagi Ataba Thagi Kusuman Lupa Lising Taramanga Ohenanaba MNREGS Kendra Sarkarna Kaktatpagi Mayukta Nainaba National Highway Singda Highway Protection Thamnanaba Yauna ICABT Gi Mayuknaba Lairiba Night Shelter Mathau Tahonanaba Dabi Kaya Pukatuna Government Takshinanaba Warib Lokre Mifamasina I Tombabu President and Tombi Sanubu Secretary Oina Kankre. Hausigatem Pemtalojari. Breaking Matunga Mutaram Nokjari. International Humanitarian Law Amasung Right to Life Kimatang that no Magi Oiba Watanaba Mifam Ama Sugnugi Lozikang Primary School the Pangtokre. District Women Committee na All Indiana Student Union ga Kusam Naduna Pangtokiba Thoram Asigi Resource Person Oina Human Right Alert Ke Executive Director Bablu Loitongbam Chief Functionary Sangnaitar Tontang Amasung All Manipur Travel Union Gi General Secretary Romeo Bungdona Wangang Ke Bablu Loitongbam na Mioiba Ama Oina Pokpadagi Hongna Mahaki Phangpham Thokpa Hak Kaya Lei Maikai Kaya Dagi Pirakpa Chaithengna Ngasi Lamdam Asigi Miyamgi Hingbagi Hakpu Khonggaungnari Mayamasi Thengnabada Ekoi Khudingmak Wakal Taminabaga Loinana Lingzen Manaba Changi Haike Moina Siphaina Purul Satpayati Police Station is Sanagadoni Sinati Natra series of Kanomeyama Laiba rights and Siphaina Tobuna the Armed Forces Special Forces in October Buni Kana Haibagi Potoko Aduna Adui Matanga Akoi Mayam Suhin and Convirabini Yom Chanu Sharmila and Charahan and Ladiba the PC Chahi Taraga Mangasuri BJP Nauria Mandalgi Watadana Loitong Bam Georget Kobami Amana Kendra Sida Ming Chananabagi Jedi Amatopasi Marilena de Haina Mandala Sigi President Tongam Birgopal Fongdokre Ngasi BJP office ta Pangthokpa Pawmisinga Unaba Amada Mahanu Wafamasi Fongdokibani Pawmisinga Unabaduda Mandalgi General Secretary Mutum Dineshwar Amadi BJYM Nauria Mandalgi President W Bogen Susarugya Ke Secretary Amadi President na Fongdokibada BJP da Mingchan Bada Karisu Akaiba Leite Discipline Labor National Party Asida Mathong Maram Khangdana BJP gi member Oidaba Mi Amana Asigumba Thong Chatharakpa Asi Miyambu Lanna Unana Bathonge Asigumba Thong Asi Matungda Tawiganu Haiba Wafam Fongdoke Laitung Sojit Haribasi Ekoina Mahaki Sabsaba particular pinpoint Magi Jagasu Kangdabi Sojil Haja Akona Kanano Haibasu Masa Kangba Namde Hujuja Akogi Mandandadi Sojil Haribasi Koi Mandan Gona Pam Ubusu Laitabanina Masida Mingchalagati Lana Sakragati Akogi BJP Lana Unabagi Masa Amo Korakani Akoi Mandan the Lajari by Kushu Kambujari by Kushu Yamna Bhamin Tadabam Lakana Masi Yarakati Masikumba Akogi Bhamin Tadab Tawse Matunda Amuana Tawidanava
Satkiba January Tang Tara Marigi Numidang Pung Tara Makhairom Tabada Chandal District ki Sita Kuldagi Khoibu Center Satpat Lambigi Machi Khul Haijin Famda Kunmari Suba Assam Rifles Samasung Kun Suba Assam Rifles ki mathakta akan banongmai amadi bomb sijinaduna attack sathaduna misimina thokan krihaina RPF ki Secretary Publicity Robin Kuman na thador pachorol amana khangalakli Cherola Sinamakha Taraduna, PLA gi Tactical Command na Tathariba, Operation Willy Sivet ki Sarukama Oina, PLA na Lumduna Lairiba, Mafam Adu Tamna, Assam Rifles ki Kangbuna, Sangshilakpada, Anti-Tank Mine Ani Amade, Claymore Tarani Toy Pokai Handuna, Landabada, Yeknaba Masing Yamna, Hatpagaluina, Kaya Amana Asopan Nangan Ki Hari. PLA na Lada Kraba Matungda, Assam Rifles ki Maike Dagi Nongmay Amasung Bomb Sing Kaptura Ki Hari. Thododuda Soglaba Amade Sikiba Assam Rifles Singsu Ambulance Manga Amasung Helicopter Sijinaduna Hon Ki Hari. Assam Rifles ki Maike Dagi Helicopter Konglambi Unmanned Aerial Vehicle na Chingba Kaya Sijinaduna PLA Sing Adubu Lakshinanaba Hona Kiba Pumnamak Ariambata Ki Hari. Makoigi Masagi Lanmi Sing Lanfamda Thawai Thaba Fawa Lord Pangamlaba India Lengakna Landam Sida Miyam Maraktagi Makoina Lona Hatkiba Amasung Mangan Kiba Sing Adubudi Karamna Thiba Fangade Masimak Indiana Manipurda Aron Balan Ama Chathari Haibagi Mayak Laraba Kudamne India Lengakna Manipurda Lairiba Makai Sathaki Gani Hare Operation Aduda Sarugyaruba PLA Gilanmi Sing Silankiba Sing Amade Mateng Pangkiba Kudingmapu Tagalakle Retrograde intrarenal surgery gi matang da nomagi oiba workshop amanga si rims ta pangthokre institute asigi urology department asinduna pangthokiba workshop aduda rims ki director professor CS Arun Kumar medical superintendent M Amuba amadi urology department ki head S Rajendra Susarukya ke atopa state ki Dr Yauna Punna Miyoi Nifuna workshop aduda yauke Dr Rajendra na asigumba surgery si pangthokpana anaba kayana mapalamda cell tingna satpadu laina soft tawngam lagani haike Director Professor Arun Kumar na thang thadana nung lokthokpagi surgery ni phongruke even more important in imparting knowledge than mere conferences, because if you go to a conference you meet so many people, you interact with the people more socially than scientifically, whereas in a workshop you see and you partake in the happenings going on. It gives you much more knowledge. Muhammad Firoz alias Amu say kuntra mga apopolay kidraba Muhammad Nuruddin Lilong Maya Lekay dagi minuthong telepati dalayba mi asibo chatkibatang tara mga ginumidang wairamda Khangabok Market Complex ta mi kharana halaga hundok na mathong bo yaning daba phongdok tuna miara sigi matang da sem kibat je sina ngase telepati da wakan fam chatakre atuba matam da mi hat pa putu maralay taba mi sing hat pa lepu habna singba wahi kaya pleka singda iki miara sigi matang da ngasi fawba sarkar na thabak Lakwat Pidabasi Pendi Haina Muslim Council Manipur gi Secretary na Fungurakli Miara Sigi Matang Dat Hawal District ta Hayang Pung Kunmarigi Lambi Thingbagi Khongjang Sangsingani Khongjang asida Minuthong Development Committee United Hata Golapati Development Council amadi Muslim Council Manipur na Sawat-kani Si Minister amadi Mari Lainaba Singda Miara Sigi Matang da Bisin Kiba Memorandum adu Nimit Humni gi Manungda Thabak Oina Pangthok Trabadi Khongjang Sangsilagani Haike Sina Changsilapa Kongtang Kudimakta, Ira, Luxing, support of Jerry, Kambakanga, Changani, Makataba. I have a demand of charter saying, by memorandum or rebel shame the Madimari and about Torida, Vijaki Kudimagase, Tumatamda, within 3 days, Kimanunda, Abudabadi, as he alternative to Makataba, education, Kunjangia, Changsilapaya. Rup Ragana Chahi Yankai Surak Pagaloidana, Maitailonda Putokpa, Ravindra Sangit ki audio cassette ama putokre. MD Holda Pangtokiba Taramasida, Laistram Samarendra Made, Rup Ragagi, Taupuba Singsu Sarukyake. Public Theatre Artists Association Nambol na tha Sigitara Maridagi, Zatarakiba, Maitai Inat Isai Saidanaba Ngasi Association Asigi Hold the Lucian Cray. Lucian Bagi Taramda, 1000 Kendrogi MLA K Sarat Amadi, Theatre Gi Sagnaraba Mirkiana Sarukyake. MLA K Saratna, Lamdamasida Yelongai Dagi, Lerakiba, Taugalol, Taxikasi, Kaya Mangterake, Aikugi Nat Latrabadi, Kunai Labagi Kanaba Late. Masibu, Yokanaba, Kongtang Kaya Lokat Bagi Matam Oiri Haike.
Imphal City ki tongan mafam da phamliba street vendor nupi nupa singi tang taba mafam ama punna pibina ba All Manipur Street Vendor Association na sarkar gi pungning singchile Association ki maike dagi Chief Minister unaduna street vendor gi yaifana ba kayar khana haijakre Chief Minister na matam ngai minasi masidi miyam gi ni hairake adubu ngasidi parliament street vendor gi act pass tawkre Manipur sarkar da su mari laina ba che chang yaurakre matang asida association na maru oina khaganing ba wafam de thorakli ba street vendor khudingmak loina mafam pi ba ngamloi dabanina ari ba street vendor singda khudong saba pibiu haide Asian Games ki medal lobada wato okibadagi Amateur International Boxing Association na Manipur gi boxer El Sarita gi matakta Swiss franc lising ama India gi sel da lupa lising humudra mathoi Chatret Humpumanga Pine gi senfam adu khonggat na bagi damak boxer El Sarita support group ko ba body ama semkre hiramasi gamai lena na pangtho ki ba pau gi mifam da MOA gi president su oiriba minister I Hemosandra Sarita na sangsin ki ba khongjang adu sana bada corruption tawganu misang mikhai nai ba thabak chathaganu hai ba paujel pi ba khongjange ma ki khongjang aduna sana bada leiramba aran ba thawong sing lauthok ki ba oirasanu ma ki mathakta Tariba awabada mateng pangnabagi damak miyam dagi selgi mateng nigade miyam na su group asida angamba mateng tengbang pibiu haike akoi Manipuri macha sing solidarity maruoina akoi India ge coach yaudi bane koi Sarita khatagi nati koi coach ani Cuban coach koi Fernandez adagi magi personal coach oiba Sri Lenin makoi ahumda se chawakna pa lakh ani muki koi dollar lokona kaitho akoina koi kano to matum convert to matum da pa lakh ani makhai mu 2.4 muki adai de approximate oena koi lowe na masi yamna icham chamjaba koi yamna sincere from the heart yamna spontaneous oena lakwa du step amani tidim lambigi nongpok amasung nongsupta nongsup ka taina ba mafam singda ising pinana ba nongna phungkhiba pipe sing PWD na mangjongna na Kangal lamba tawdana lambi nak yet ki nala chanbada phuktok khiba maramna kaisampat reservoir dagi ising piriba mafam sing kaisampat ahibam lekai laisom leirak moirang ningthau leirak hodam leirak tagi kwakathil junction amasung nongsup longda kaisampat kaisam lekai thiam lekai lemazam lekai khwairakpam lekai gi saruk kharada nala chanbagi thabak loidriba fawba pipe sing nauna tingthoktriba fawba ising piba ngamkhir haina PSED gi cherol amana khangalakle Hauti amukan na tembe telok jari. Break matung numem bo amukan na taram nok jari. Congress Party gi asoiba amadi asonba sing thidoktuna hena mapangal kangkhat na bagi pandam da ngasi AICC gi National General Secretary B Narayan Swami Imphal da thungrare. Ngasi nungtil pungani ga minute nifu mangarom chatpada Imphal jorok laba matungda BT Road laiba Congress Bhavan da thungke. Chief Minister Oibobi, Deputy Chief Minister Gai Khangam, Atai Minister Amadi, Atai MLA Singh Yauna, Narayan Swami ga interaction program pangthoke. Taramatuda MPCC gi office bearer Amadi, Atai Karmi Singh Susarugya ke. National General Secretary Swami na hayeng chinga matatalaiba Laimiol Art Center da Congress Party gi City District ki interaction program pangthok pagaloina na January tang 14 gi ayukta Churasanpur da party ki mifam pangthoklaga Imphal thadokhigani haina Deputy Chief Minister Gai Khangam na ISTV News da phungdurakhe Magna makha taraduna maki khongchada si intensive campaign ni district level amadi state level da Congress Party gi mapangal kagat hanana ba khannabaga loina na party gi weak point sing khangdoktuna chumthokna ba khonabagi wafam sing campaign asida yaure Mars thada pangthokadoriba AICC gi mifam da state ki consultative committee gi report aduda yumpham oiraga amuk khanagani haiba wafam Deputy Chief Minister Gai Khangam na phongdukhe Honorable Congress President Madam Sonia Gautam Muting Pradesh ke PCC President Kudung Sati ada General Secretary Singh Dasu instruction people that one to masih masih ki district committee state Pradesh ki masih constitutive committee masih ke report thagala ko an madu ki strength ta ye mass ta AIC meeting auto pe majuda akoi the suggestion and advice and suggestion the proposal में प्रदेश के लाभ में तो ये हम और kan ICC de betul mumina negara command how to
strengthen the party. Akoi ma sense introspection tor kan kadai waida akoi asoba lebra kadai waida akoi weak point strong point kai lebra kari na maram oidna akoi se hanak marak last election sa kra sothari ba madudi kari kama tor phagahin gani haiba se madu revamp to na bhai ta madu yamna intensive oiba campaign makhan na man jam intensive oiba adigi meeting makhan na man Manipur da khundari ba furup singi marakta purum furuki apun ba mising sahum rom da hantharaktuna furubasi mutkhiba yabagi phibam da leire furubasi gi phibam ngasi Travel in Danger Language Promotion Board ki convener TS Chandramani amadi executive alam azad na chatuni yangsin khre furubasi cycle a sigi manung chanba purum likli amasung purum khulanda khundari purum linguist naibai bapuina furup asi lamdam asigi oina khwai dagi pikba furup oide Furubasi yokatnaba government na miyeng sanghaning haike alamazatna purum furup mutkhiba yabagi phibam da leibasi matam sana miyeng sangduna kalorabadi ngasigi government pu furup sina leiriba makai sonagani haike na purum jati da sarkar gi maikai digi culture department gi maikai digi khoi mayam gi sigi loan not kan ge na changchal leba mayam si som da miyeng thamba da ka lei Red Seal Division gi Troop Singna District Hospital Churachandpur da Army Dega Mari Laidana EP Kray Naharol Khongthang Artist Association Chakthekpi Party gi Anoba Sumang Kumai ai ngairamge gi yaifa thongni thoram ngase Hangang Kendra gi MLA Oiriba N Biren gi yumda pangthukre Tharamaduda Hangang Kendra gi MLA N Biren Sumang Lila Council gi Lifetime President PS Gunachandra Sharma Nilakuti Gram Panchayat ki Pradhan TS Nirmat Imphal East ki Adaksa P Bimolana Tharomapu oina sarugya ke Lila se maniyum namna ibane lamjing lamtak pana ware pana bane Tharanga mari lainana Sakthekpi Party gi artist tombana Sakthekpi Party se Lila puthokpa ngamdana kuina lerakpadagi council na khanaraba matungda party ase amuk hingat hananaba honabani haike MLA N Birena phongdokhibada samaj ki mamai chumbangam liba sumang lila ase hena mapangal kalananaba honabada mateng kharada oirabasu pangnaba honabani aikoina artist sing asibu sawatkadabani haike North Imphal Manipur Jatra Mandal ge Anoba Sumang Kumai Tatkraba Kisigi Yaifa Thongni Thoram ngase Pauna Bazar da laiba party sigi office ta pangthokre Thoramadu da party sigi artist sing na sarugya ke IC Damendra na ibalila asigi lamjing lamtakpana hiang lukhoide Yaifa Thongni Thoram asiga mari leidana lila asigi lamjing lamtakpa hiang lukhoina miyamna masak khangnaraba aiba IC Damendra ge lila asi top pa oigade Lila asi lakadoriba sumang lila festival da sarugyagane samaj ki oiba thawdok kaya da mapung oiba lila asi angamba thakta honaduna mai pakpa ama ohenanaba honagani haike Manipur Theological College Kangpokpi gi mai sakhiba building nauna semjinduna isorgi service ki damak ngasidagi kathokre tharmasida Manipur Baptist Convention gi General Secretary Dr. W Konghar College asigi Principal Dr. LT Haukip su sarugya ke mamang segi April 18 da khangodana haurakpa maina college asigi mathak thangba mathol mai sakhibane Thawal Police Commando masung kun subasam rifles ki apun bakangbu amana ngarang palel kaithel thong manaktagi PLA gi active worker ama fare hade Police Department ki PRO gi cherol amana farabami adude maitan kaisang bam jiban jai kunthra mathoi apok papriyo kumar sabung khok makhale kaidagini Makatana PLA gi active worker amasu moirang lamkhai dagi fagat ke pharbami adudi maibam biren sahi yankai taruk apokpa lekhidraba tomba mahaksu sabung khok makale kai dagi ni hare hausana bagi pau ngasi sana bagi pau da Manipur Master Athletic Association gi ad hoc committee and Athletic Association of Manipur na sinduna niminini sathagadaba state level Master Athletic Championship ngasidagi Khumalampak Men Stadium da hukre tongan ba S group ki ngasi ahobo numit ki nupa gi chahi 35 mathaki pangthokiba meter 5 lamjel da TS Boinau chahi nifu mathaki pangthokiba da A dara chahi 85 mathaki da L Ibomcha chahi humpu mathaki da L Munindro Sahi humpumanga matakida Y Tiken, Sahi humbudra matakida Ice Tomba, Sahi humbudra manga gida Ice Yaima, Sahi marfu matakida S Punsingamba Amadi, Sahi marfu manga matakida K
के तोम्बी चौना अहान बताख्रे नुपी की पांगथोखिबा चही कुंथ्रा मंगा मथकिदा ए रोशी चही निफु मंगा गिदा एल जयंती चही यांखै गिदा एस एस सरातोम्बी चही यांखै मंगा गिदा एल शांति चही हुंफु गिदा ए खोमदोनबी चही हुंफु मंगा मथकिदा डब्ल्यू सातिया रानी चही हुंद्रा मंगा मथकिदा एन इबेमहलना अहान बताख्रे मीटर चामरी की चही कुंथ्रा मंगा मथकी नुपा की पांगथोखिबदा टी एस बोइनाव चही निफु मथकिदा पी शांति कुमार चही यांखै गिदा ए चंद्र कुमार चही यांखै मंगा मथकिदा एस धनेश्वर चही हुंफु मंगा मथकिदा एम निमाईचान चही हुंबुद्रा गिदा एल गुलापी अमदी चही मरफु मंगा गिदा के एस लाल बाबूना अहान बताख्रे तोंगान बा चही कांगलुप की नुपा अमदी नुपी की लोंगजम डिस्कस थ्रो नसिलोशन क्रे मखा ताबा इवेंट सिंह हयेंग लोशिलगनी डिस्ट्रिक्ट स्पोर्ट्स एसोसिएशन कक्सिंग की मियेंग मखादा सेना एथलेटिक ऑर्गेनाइजेशन कक्सिंग वायरी न सिंधुना कक्सिंग वायरी खुजामपाट ग्राउंड दा टीम 10 मरीना सरुक यादुना चथरिबा सेना कप की ngase सानकिबा मैच दा TYPA सोराना KPSC कक्सिंग बु गोल मरी अनिदा माइटिबा पिख्रे TYPA सोरा की पांजल सिंह अदु MD अकबर अमदे MD आरस्तना गोल अनि चनखे KPSC कक्सिंग की गोल अनि अदुना TS अविनाश अमदी KS थोइना गोल अमम चनखिबनी हयेंग क्वार्टर फाइनल मैच ता SWC कैरक अमदी YDO सोरागा सानरगनी नॉर्थ ईस्टर्न यंग स्टार योरबुंग सिंधुना योरबुंग हाई स्कूल प्लेग्राउंड ngasiदगी टीम 13 सरुक यादुना थर्ड स्टेट लेवल 9 असाइड मेंस ओपन फुटबॉल टूर्नामेंट होख्रे ngasi ahoba numit ki sanakibada PYLA sector na EUSC telobu goal ani amada maitiba pikre PYLA sector gi maipakpagi goal ani adu S thoi amadi aboy sharma na chanki EUSC telogi amata ngairaba goal adu ke kiran na chankhibani match asida PYLA sector gi aboy sharma na man of the match takre थासगी तांग कुनिपानदगी मथंग थागी तांग तरुक फाउबा लखनऊ की केडी सिंहा बाबू स्टेडियम दा पांगथोगदौरीबा कुंतरुक सुबा केडी सिंहा बाबू ऑल इंडिया इन्विटेशन अंडर 14 बॉयज हॉकी टूर्नामेंट दा सरुक यानबा मणिपुर हॉकी ना सानरोय तरा तरुक खनख्रे खलब सानरोय सिंह थासगी तांग तरा पलगे अयुक पुंग 3 मखाई ताबदा कुमलंपाक हॉकी स्टेडियम दा लाक्तुना टीम मैनेजर एंड रंजित मैते अमदी टीम कोच एंड समोरजित दा रिपोर्ट तवरनबा खंगलकले चंडीगढ़ पांगथोखिबा सही असिगी जूनियर नेशनल वॉलीबॉल चैंपियनशिप ता सरुक यारुबा ISYDCCL गी सानरोय लोइटोंगबम इनाउना मनुंग मतम सादना लेखिदबदा क्लब असिना थमोय सोकना अवाब फोंदोरकले थोंगजू केंद्र यूनाइटेड क्लब एसोसिएशन सिंधुना सही अनि की मतुंगदा पांगथोकपा थोंगजू केंद्र स्पोर्ट्स मीट सही असिगी मरी सुबह ओइना मथंग थागे फेब्रुआरी तांग 9 दगी पांगथोकलगनी हाइदे PYA Lamsang amadi PFA Patsoi Part 1 ahum suba 7 aside state level junior open football tournament ki final changkre Youth Welfare Club Patsoi Part 1 Sinduna Club asigi ground da chathariba tournament asigi ngase sanakibada PYA Lamsang na FC Lamsang bu goal nipan anida maiti pikibani ani suba semi final match na PFA Patsoi Part 1 na Pamyal Patsoi Part 2 bu goal ahum anida maiti piduna final changkibani final match lagliba January 18 da PYA Lamsang amadi PFA Patsoi Part 1 ga final sanaragani Imphal East District Badminton Association Sinduna tha sigi kun phawba sathagadaba ahan by Imphal East District Open Badminton Championship Wangkhaida leiba ESU gi indoor hall da hodokre hodopagi thoramatuda MLA o lukhoi Imphal East District Badminton Association gi President B Santi Kumar Sharma amadi First MR gi Deputy Commandant M Kumar Jina Singbana athoiba mithunglen sing oina sarukya khi ngasi ahoba numit ki pangthokiba sahi 33 makha gi doubles ki semi final match da A ki chingkhai hunba amadi sarang them gi jurana N Boyking amadi S Open Draw gi jurabu maithiba piduna final changkre sahi taram doi makha gi nupa masa gi singles ki sanakhibada ke malem nganba khagokpam Rohit Karam Thomas ke malem nganba mai paktuna mathangi round changkre nupi masa gi sanakhibada ke lanchen bina L Sitalbu maithiba piduna mathangi round changkre men's doubles ki sanakhibada S Besorjit amadi TS Baikomba gi jura Kateni Maibam amadi L Suras ki jura Ice Adam amadi S Ice Charanjit ki jura
K Nandavir amadi K Umananda gi jura A Powerman amadi L Jackie gi jura K Martin amadi K Romeo gi jura mai paktuna mathang round changkre sahi nifu manga mathaki men's doubles ki sanakibada L Sarat amadi T S Robin gi jura A Rohan Kumar amadi Y Deva Sant gi jura T S Premananda Roy amadi N Biren gi jura mai pakre sahi taratet makagi boys doubles ki sanakibada T Tyson amadi Sirjit Morangthem gi jura mai paktuna mathang round changkre Devla Memorial Trust Basu Khangabongna Sinduna Basu Ground at Chathari Batara Nepal State Level Open Devla Memorial Trophy Tennis Ball Cricket Tournament Cake Nasasana Kiba Ahan Metsta SYDA Atopamna SEVA Sabal Tongbu Wicket Mangada Maitiba Pikre Anisba Mets Ki Sanaki Bada Tamoyai Langtabalna IN Sagol Tongbu Ran Mapanda Maitiba Pikre Leisemba Maru Football Association Hairok na Sinduna Hairok Higher Secondary School gi ground at Tim Tarani Thuna Saruk Yadna Sathariba First M Ibungo Memorial State Level 7 S-Side Open Football Tournament ki ngasasana kibada 7 star na MYC Hairokpu goal hum amada maitiba pikre Pungdongbam Youth Physical Club na Sinduna Club asigi playground at Tim Tara Tarukna Group Mari Thokna Khaidokuna Hayeng dagi First PYPC Trophy Sub Junior Under 45 KG Manipur Open 7 S-Side Football Tournament Pangthuklagani Hayeng ahoba numitta SS Sekta amadi Mangal FA Khabonga sanaragani Manipur Veteran Cricket Association na Sinduna Luang Sangmonggi Luang Pokpa Cricket Ground da Tim Trama Thuina Saruk Yaduna Sathariba Taranithoi Suba Manipur Veteran Cricket Tournament Hayeng Lushilagani Lushinbagi Tharamda Manipur Veteran Cricket Association gi Hana President Oiramba W Bhaktaraj Association asigi Vice President N Indrajit Advisor RK Bidur amadi Manipur Cricket Association gi Secretary S Birmangol na Tharumapu Singh Oigani Hayeng Model Club Jingamakha amadi Napsa Kha Imphal ga sanagani Housing asino mugeng sagi pauda ICAR Lampel Party ki phangba pau gi matung ina ngasi khwaidagi saba degree Celsius kunmari dasmik mari khwaidagi ingbana degree Celsius taramathoi dasmik ama nungsita yawba ising manin gi chang ayukto chada marfu mari nungthildana sada nifu mari nongju gi chang nil Haujare badamari pa mukhana Tombisna High School dagi mi gi saru sayang phangkhiba CBI na asengba puthokpa ngamgani thajade haina Senior Politician Okram Joy na phongdokre Moirangi Ngangkalawaida bom pokhaibada mi ama sokle amadi Manipur State Power Company Limited na mai pibagi thabak khumang chawshile hari power station kayasu sangaga dawre ngasi gona di ISTV pizaba pawmata slo shinjare mieng tabiri bisingwa mukahanna khurumjare